Smartphone blue light na thuna mit tanghanlakpa yai. Smartphone amadi digital device na thadorokpa blue light na aikhoi mioibada yamna thuna mit uhandabaga loinana mit tangbagi changsu lehalakpa yai haina study asigi report palakli. Blue light asina mioibagi mitki retina da yauba maru oiba molecule sing adu cell killer ontho halaktuna aikhoi mitta ka hena sonta halaknaba maram oihalli haina su study asina makha tari. Mitta lairiba molecule singi sakti asum hantaraktuna layengba ngamdaba mitki laina thohalakpa asina sahi yankhaidagina humpu phawbagi mioi singda mit ubagi chang sathina hantarakpa yai. Molecule sing sontharakpa asi mitki retina da yauba photoreceptor cell sing sitharakpani asigumba cell sing asi retinal haina khangnaba molecule sing darkar oi. Masi yaubana mitta mangal phanghanba ngamlibani aduga madugi pau adumak brain da khanghalibani. Smartphone sizinabada aikhoina hanjin blue light mayoknari. Blue light asi mitki cornea amasung lens na ngakthokpa natraga athingba pibasu ngamde haina US ta leiba University of Toledo gi assistant professor Aziz Karunathena phongdoki. Aikhoigi mit manungda yauriba retina bu amangba thokhanduna blue light na mit ubagi changda chauna mangtakhalli. Masi matau karamna tholaklibano amadi matau karamna ngakthokadagi haibagi matangda layeng chathanabagidamak anauba eye drop ama puthokpagi mathau tari. Scientific report kaura journal amada phongdokkiba study aduna haibagi matungina blue light ya kuina mitchana duna leibana mitki retina da asuki matik akaiba pi. Asina photoreceptor cell singda hugi masak oiraba chemical molecule sing thokhalli. Tasenamak blue light asi retinal da thanduna ngalhanduna thamlibadi madu photoreceptor cell singbu hatoi maramdi mitki mapramda yauba signal sing khanghalliba molecule sing adu masina tumhankhiba maramni haina Raghunathan gi group da yauduna PhD gi research maheiroi oina leiriba Kasun Rednayak na makha tana sengdokhi. Mitta yauriba photoreceptor cell sing asidi amuk tungkhraba natraga sikhrabadi nauna hingalakpagi wa leitre. Makhoi asi sikhrabadi amuk hanna hawgalaroi hainasu mahakna phongdok. Raghunathanna mitki retina da yauba molecule sing asi hakchanggi ategi sarukta yauba cell gi saong sada oina introduce tauki. Khudam oina cancer gi cell sing thamoi gi cell amadi neuron sing oina sakhangki. Blue light ta matam sangna expose taurabadi cell makhal sing asi siba nairei. Masigi maramdi retinal ga yansinaduna leibani. Blue light natragana blue light yaudaba retinal cell singda sokhanbadi ngamde asangba napu masu natraga angangba mangalna karigumba mang takningai oiraba fal amatta mitta thokhanba ngamde. Blue light na thokhanba retinal generate toxicity asidi ma hauna sani. Masina cell makhal ama hekta hatokpa ngami hainasu Karunathanna phongdokhi. Vitamin E dagi semba alpha tocoferol kauba molecule makhal ama tijiloi sing aduna thengnakre. Hairiba vitamin makhal asi mit amasung hakchangda mahogsagi oina leijaba antioxidant amani. Masina cell sing asibu matam kuina
ꯃꯨꯠꯍꯟꯗꯅ ꯑꯃꯗꯤ ꯁꯤꯊꯕ ꯅꯥꯏꯍꯟꯗꯅ ꯊꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯅꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯆꯍꯤ ꯌꯥꯝꯂꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯍꯟꯊꯔꯛꯂꯕꯗꯤ ꯔꯦꯇꯤꯅꯦꯜ ꯑꯃꯁꯨꯡ ꯕ꯭ꯂꯨ ꯂꯥꯏꯠꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯂꯥꯏꯅ ꯉꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯦꯜ ꯐꯣꯟ ꯁꯥꯔꯤꯕ ꯀꯝꯄꯦꯅꯤ ꯈꯔꯗꯤ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯕ꯭ꯂꯨ ꯂꯥꯏꯠ ꯐꯤꯜꯇꯔꯁꯤꯡ ꯌꯥꯎꯍꯟꯗꯨꯅ ꯃꯁꯤꯅ ꯊꯣꯛꯍꯟꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯃꯁꯤꯃꯛ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯅꯧꯕ ꯑꯃꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯐꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯇꯣꯂꯦꯗꯣꯒꯤ ꯚꯤꯖꯤꯇꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯣꯟ ꯄꯥꯏꯇꯣꯟꯅ ꯐꯣꯡꯗꯣꯛꯈꯤ꯫